Rakhi kashyap sahi kuntare surabi nupi amani. Mahak Uttar Pradesh ki Rajpur Khampur village ta lay. Khungang asi apipa khungang amani. Adubu khungang asida sarakpi Rakhi di khungang asigi boundary si lanthok-tuna. Mafam asiga sanadaba asamang amadi tonganba punsi mahing amada hingma pami nupi amani. Mahak Khampur Punyada layba ISR Inter College ta schooling lotion ki. Masigi matungna mahak na yamna pamjaba fashion amadi modeling da khong thangjanba hauraki. Lucknow da pangthokpa fashion amadi modeling ki show kaya da Rakhi na saruk yaraki. Matam asigi sanabi ama oiriba social media da miyamna ngawnariba asigo Rakhi su social media bu yamna pamjaraki. Maruina Instagram da yamna puning lupjaraki. Mana fashion salubagi fajar-fajarba photo amadi video sing mahakna IG da toina thagalli. Mahaki punsigi mari lenaba video kya su mahakna social media da toina thagalli. Tasengna hairabada mahak IG ki sangsara amada hingbi nupi amani. Adubo mahak isam sama nupi amagom photo video kara thagalaga pungai leba punsi adudi mahakna pamlamdi. Miyamna masak khangba sakti leba miyo kaya aga punna thabak tamunaduna yamna influencer loiba misak ama oiba si mahakna yamna pami. Maramasna mahakna raasniti tawwa miyo kaya aga loina rakhi. Aduga mahak masama ki license kan ama sulawi. Ganna sibo mahakna magi reels kaya da toina utpa hauraki. T-shirt anapi ama lesalle jeans sama sesalle. Aduga magi ganna sibo khwangna yepsilaga ngahak litana mana magi numay sibo miyamna suotawi. Mahakna khalli masina mahak asi aki khang laitabi tawwa nga manupi amani. Amadi mahak kanagum amatagi makhada laitabi nupi amani haina miyamna soidna ugani. Mahakna tongan ba airport singda satpagi plane tongbagi amadi tongan ba hotel singda leibagi photo kaya social media da thagatuna miyamna uhalli. Meghalaya ke singsina koiba satlubagi photo video sing Rajasthan ke tongan mafam singda koiba satlubagi photo sing IG da mangna thagatuna miyamna ulli. Aduga ikui driba post amada mahakna ai Thailand da koiba satlagani haina miyamna su khanghalli. Social media sida mahakna uliba sing asi mahakna pamjaba punsi mahing aduni. Aduga mahakna sumna su khalli. Masina aibu kalakpa aibu tuko sariba mi singduki thamoi adu purok sakhalli bani. Rakhi na IG da video thagatba matamda mahak asi nupa sing otpiraba victim ama oina uhalli. Aduga nupa ayamba civilian oina uhalli. Mahakna sumna toriba si kasoba maram ama su lairi. Social media ki sangsara sida di Rakhi ki punsi si perfect ni. Club da satuna party kya tauba music kya hona thadna dance kya tauba amadi. Lami lamhangda karda satuna reels numbers namhaki social media da uba sakta maduni. Adubu reels photo amadi video haiba sting hakini. Mi amagi asengba identity loss laga atopa salon amada uhanba yai. Rakhi na mahak asi sel paiba tawang mamisak amani haina uhalli. Aduga amaromdana mahak asi nupa yadaba nupa singba hangoiba misak amani haina uhalli. Reels ki sangsara sida di Rakhi ki punsi si perfect oi. Mahakna magi asengba identity asi thawena loss laga atopa labisal amana uhalli bani. Anaguma amatana Rakhi ki family ki background asi khangba ngamde. Rakhi ki asengba punsi wari si karino. Aduga mana ubliba maikhum asina karino haibasi khangmada yamna wai. Maramdi asuma amani toksunaba haibasi mahaki mafamdadi sap manai. Haibadi mahak asi toksunaba yamna haibi nupi amani. Tasengbadi Rakhi ki punsi asi yamna complicated oiba punsi mahing amani. Mahak tongan mafam singda mayum anirak su palure. Mung manungi miyoy singa mot sanaraktabadagi mahak yumda halaktuna laikhibani. Tasengna mahak nupa ani dugo divorce tawduna maning makhatam na hinglibi nupi amani. Social media asda mahak na setting mada set chaning mada cha tawwa sida miyamna mahak ko perfect oina ukhibani. Aduga Rakhi ki family asisu yam lairaba family amani. Maki mayama ahal rajib asi apikba dukala ma fammi. Aduga manaw nupa Vikasti kasyu thotokpa tawduna yumna panglaida lay. Laibak thibadi sahi marigi mamangda mahaki mapasu laikhidre. Imong manungi oiriba film asiga Rakhi na pamliba punsi mahing asiga yam thina khenai. Lairiba imong asigi miyoy sing asigi wakalon asiga Rakhi ki wakalon asiga su yamna khenai. Maram asina Rakhi na yum asiga lainariba mari asi kakthale. Family asigi miyoy sing asina su Rakhi butongala inthoraki. Masigi maram asi Rakhi ki makhataba waridagi soidana khanglagani. Ngalingay matamdagi miyamna hainaduna lakpa wafam amalay. Madudi miyoy amana matik mapasa atna sel khangpai kalaklaba. Hanaga manadaba mawngda thabak kya tawraklaba mahak kuiraroy. Maki aroiba matam soidana laklagani. Nongma 2026 ki April ki tang kunipanda bagabatagi 800 km lapma laiba mapam amada. Masak khangdaba nupi amagi asib haksang ama khaw manungda yautuna laiba sik thengnarakhi. Asib haksang asi Mirzapur ki Noga Forest da hundoktuna thamlambani. Nupi asi yam tamthiba mawngda thang ama sijanaduna hatoklambani. Nupi asigi masang maming asi khanglakpa matamdadi mahak asi atai kanasu oiramdrei. Mahak reels amadi IG da heroine amagi role lauribi Rakhi kashyap oiramkhi.
पुलिस मागी हक्चांग असी पोस्टमार्टम तौबदगी खंगमा ngamlakhi madudi Rakhi makhori saram amada thang lendona hatoklamani aduga magi thawaki saroktasu thangi dakpham kyama leramkhi asuktam thiba mawongda Rakhi haliba misak asi kanano aduga kamdauna magi ponafam asidagi 800 km lapna leibam pham asida mahakna sidron leram libano kanagomana mabu rep torba matungda hatpa oriba zala haibna chingba wahang kyama matang thoklakhi Rakhi sina phangle haibagi pawsi phangba matamda magi family asina angakpa mawong mataw ma ulagi mungasigi myoisingi thamoida nuaitaba sauningba masit amata poklamde siramliba si kanano khangde aikoi maha kanano khangde haibo hamasi phawba phongdo rakhi aduga asibak sang asi poloi haiba matamda su imung asina yakide asigumba wafamsing asi laibana police na family asida yanadaba thodokra thokre haiba si khangba ngamlagi Rakhi gi thodok asi thoktringai numit 10 gi mamangda mi hatbaga mari lenaba case amasu thokre 2026 ki April ki tarik 19 da Saharanpur ki Bhagwan ke manakta leiba kenel amada nupa amagi asibak sang ama phangi nupa asigi asibak sang asi fina fazana yom selli maki makhong makud asi su fina fazana punsilli aduga yan matam thiba amana nupa asigi masak asi khangma ngamdana mamongda magi mamai asi sengkup sana thugairami forensic team amana asiba sang asi yangsenma matamda makoina khanglagi madudi nupa asi nongmaina ahumla kaptuna hatoklamani haiba asi Police na asiba nupa asi kanano khangnaba yam kanna honai adibu magi mamai asi pungai kairabani da kanako mamata na khangi haiba si hai khidre asibak sang asi kanana su claim toroktabadagi police na magi mathong mangam pangthokpam khodimak loinamak pangthokre adibu police na nupa asi mafi maron amadi evidence oi beyaba posa khara investigation kidamakta khaktuna thamhawi atien mata masada mi anigi asibak sang phanglakpa haiba si singna ningai oi adubu masi samanaba mafam amada thokpa natabanina yam ka hena khanaramde thodok asi karamna thokhi aduga Rakhina sanaram liba aronba drama asi khanganaba wari asibu loidri faw tabiu aduga channel asibu support of biboina wari asibu yengbiriba khudimangna channel asibu like share and subscribe tawsan biramo Rakhi kashyap ki case asi horakpa matamdadi mari makong khangada yamna waba angakpa murder gi case amani mahak hatpada chenaba myoising asi kanana mahak hatli haiba si kanamtana khangba nati police na investigation asi ahan basaruk oina technical evidence da focus tarogi haibadi mobile record phone location amadi camera footage ki recording check tawduna thijin ba horaki police ki team kya sai khaiduna camera footage sing check tawrogi makoina camera da ubasing ngai oiba myoi kharasu phagatuna thamki case asiga mari lenaba yaba thokdok macha kaya punna punsanduna mihat asigi khongul liba ngamnaba police sing asna kanna honai Rakhi ni kon sanakiba wari mahakna kadaida satkiba aduga mana toina wari sanakiba mesak asi kanano haina koithi thirakpadagi police na kapin sohan ko mesak ama phagat pangamki kapil da interrogation chathaba matamda case asigi langlang langjin khara khangma ngamlakhi police na hana khalamliba asiga case asigi marobda lolaga leramliba asiga pungkhet kenaduna leiramle Rakhi kashyap district urban development agency da contract ka thabak tawbi nupi amani thabak asi contract oibanina mahake tolop asi yamde adibu Rakhi na social media da sheli sariba amadi ulak liba mayam asi sel paiba thabak asoba tawba misak amaga chap manai asuk yamna social media asida sading tawba ngamliba asigi asoba maram amasulai tasengna Rakhi kashyap asi sel thumda mihobi arang arakta mitabi sonong sobi nupi amani mahakna sel paiba nupi da sopan nupa singbu thi duna loinai aduga makhoibu magi nungsilami da puslagi nungsinabagi khudong chaba si lawraga mahakna nupa kaya ga aron mari thammi asumna mahakna sel paiba nupa sing asu mahaki aron malangna thualaga sel kya nam duna lawthoi asigumba pambai sing asi siznaraga mahakna sanjau paiba sing dagi paisa kya khomgali aduga kanagumba misang sangal leijadaba mi sing dagi su paisa kya nam duna lawi Maramasna mahak miyoi kiyaga selgi matangna yanadaba kaya amal lai kanagomana sel kana thorurabasu Rakhina maga loina river rasnti wala singi miyoi singa pau phauna duna miyoi aduda dab kya tawduna aki khang kaya ma pokhalli Rakhi gi asigi mapunsi mahing amadi magi lujadaba masat asna maram oiraga magi imung manungi miyoi singna mangwandagi lamna laikhibani imung asigi miyoi sing asidi izat mangadaba oiragadi lairaba oibana hena fai haiba miyoi ngaktani adibu Rakhi di izat ki waham asibu karisu thausadana lawi lairaba oina hingadaba saruk izat manglaga sen paibana hena fai haibasina Rakhi gi wakhalni asigumba Rakhi gi mentality isna maram oiraga mahak imung amatada sanapam laitabadagi anirak divorce tawrakhi divorce tawraba matung na Rakhi Bhagavat ki Arjunpuram colony da laktuna laikhi mafam asida Rakhi na laktuna laibagi asawa maram amasu lai
Rakhina mafam asida laiba sahi 13 surba matu masa lairaba Bikran Kumar koba nupa amagsu nungsinai. Bikran Rakhina thabak tawriba office adumaktada thabak tawduna laiba misak amani. Makhoi ani matam sangna pulakpana tonya loinabagi tanja kaya ama phangi. Asumna loinerakpana makhoi ani si sahi ohum hena lona nungsinaragi. Asuk sangna nungkinarakpa si Bikran inupi Prasina khangmangamlamdi. Prasi su Noidagi Government Department amada thabak tawwa misak amani maramasna mak thabak yamna chilli. Aduga nakan amaromdana Rakhi ga Bikran ga luhongdana punna leiminabagi wari kaya amasu sanai. Adubu Bikran adi Rakhi ga aseng lamsat amadi Rakhi na mahak loinariba si karigino haiba si di khangba nate. Bikrana Rakhi ga punna leiminanaba anawba lam ama mathurada leire. Lam asi Bikrana magi mamingda leibani. Adubu Rakhi na lam asi magi mamingda onsen ba paami. Masig wahawdagi makhoi ani si ngayhak leitana ningay sangdanarami. Rakhi na Bikran ki property amadi paisada mi hawbadagi mabu loinabani haiba si di Bikran na khangde. Rakhi na Bikran na si maran mathum leiba misak na haiba si mahak na khangi. Magi property si pa amadagi Bikran na irang kya tawsanduna makhoi ani nungsinana ba Rakhi na thawina sinba plan ngaktani. Bikran na lairiba lam asigi maming asi Rakhi gi mingda olu yadabadagi Rakhi na aronba plan ama silaglei. BJP ki Yuba Mosar ki leader ama oiriba Sudrasa Sohan ga Rakhi ga wafam kaya mata narami. Sudrasa Sohan hariba misak asi Rakhi ga aron mamari kaya lai nakiba misak amani. Rakhi na hairami karigumba aikoy ani punna thabak tawminarabadi Bikran line hat pangamgani. Aduga aikoy ani su yamna nungayba arang araki punsi himada nungay na hingmangamgani. Rakhi na makataragi Bikran gi lam ama dimagi paisa sing asi aikoy ani gi loina oiragani. Matam asida Bikran ga Rakhi ga gimari asi asuki matik fati. Rakhi na Bikran na dab kaya tawi aduga magi punsibu lekha tahangani haina su akiba kaya pohali. Taseng na Rakhi na sawa control to bangam dabadagi Bikran gi kar pawa may tadoki. Matamas da Bikran kari tawgadam no haiba du taseng na khangdre. Magi nupi na magi aron basibu khangda na bahona ba amadi Rakhi busu tiyam na bahona ba sida mahak matayam na saki. Masi matu masala iraba lona nubi koy ba nupa kudimang na yam toy na tiyang na ba problem amani. Lonja saba pamba free ni lemna phangba ohong asaw ni khanduna irai lai na khong thang dilabadi langda thuba haiba sidi mahusani. Bikran haujikti Rakhi gi langda thuraba misak amani. Mahak upai leitabdagi magi aronba wari si magi nupi da haidok lagi haina khanki. Nakan amaromdana Rakhi gi wakhanda khangmangamdaba amadi kalakpagi sanga si asum henzelaki. Maramasna mahakna Bikran hatok laga magi property si loin lawragi haina khalli. Masidagi Rakhi na Bikran hatok lasi haina Sudrasa kana taksili. Sudrasna thabak si pangthokna bagidamag mahaki mamanaba Kapil Sohan singsilaki. Sudrasna yamna senfam ama pigi haiduna thabak si pangthokpada yawbiu haina Kapil bu themki. April gi tang 15 gi numidangda Rakhi na Bikran da aranba wasak ama saklami. Magna hairami akhoi ani gi yanadaba nuainadaba kaya adu loishanarasi. Ay nanga unadana wari saba pami aduna ay inakta mutang lagu. Bikran su Rakhi gi wafam asida kaisu khanjilaba tawduna mahak Rakhi gi manakta lagi. Mahagna Rakhi gi manak yorokpa matamdadi Sudrasa Kapil ga su mafam asida lairamlei. Rakhi na Bikran ga yasunabagi wari hawdoropagi mahuta mahaki abama du piyo haina timan oina tawsilaglei. Adubu Bikran na lamasi magi maming na sungon ole haina sikhang khangdana laikrei. Rakhi na magi apamba si Bikran na sungpi piriklaroi khanbadagi magi license ga nasil lawthoktuna Bikran bu mathavak asida numayasna uhumla kapsandana hatoki. Maski matung na makoy ohum na Bikran bu masak maming khangma ngamdana arumba posak amada magi mamaya si fazana thugaire. Aduga magi haksang na yaromba wallet ID amadi phone su loina lawthoklei. Numit asigi atheng bai hinga sida Bikran bu ngari amada hapsallei. Aduga mafam asidagi 130 km lapna laiba Saharanpur da putna laglei. Mafam asida makoy na Bikran bu makong makul loina punsallei. Aduga kenel amada thadaduna thamlamlei. April gi tang 19 da Saharanpur gi kenen amada sina phangkiba masak khangdaba nupa adu Bikran gi asif haksang ni. Matang asida soba wahang ama mongthoklaglei madudi Rakhi na Bikran hatana magi plan asi mapungphana pangthokre. Aduga kamdauna Rakhi bu amuk sina phanglebano aduga ma haliba misak asina kanano. Masigi wahang asigi pakhum Bikran gi makhataba wari isdagi soina khangmangamgani. April gi tang 13 Bikran hatraba matung nongma sontaba numinni. Numit asida Bikran asi magi office ta laglamde. Office ki kaliksing amadi magi mamanaba singna call tawba matamda su magi number asi switch off tawtuna leiramle. Masidagi mamanaba sing asna magi nupi Prasi da pau pire. Bikran na ikhang khangokduna asumna mangkiba asida magi nupi Prasi si thawai yamna warami.
mahakna magi mari mata amadi Vikrana toina sakhiba mafamsing asida pau phaudna Vikran koithi therami adubu mahakadai de laikhi amadi kana ka sakhi haibasi kana na su khangma ngamdre masidagi upai sungai leraktabadagi Prasina April gi tang 19 da police satuna missing report ama file tawre report asida Prasina sumna hairi Rakhi ka wanupi amaga Vikran nga mari lainai aduga Rakhi na diman khara pidaba yaroi haina suki halakiba laiki Prasina pirakliba information asida yumpham oiraga police na Vikran thiba horaki makoina Vikran gi call record lakthoktuna su check tawi record asidagi Vikrana Rakhi ga yam toina wari sanaki haibasi khangma ngamle masidagi policing asna Rakhi ke sab kaukhalle aduga wahang kaya mahanglami Rakhi tongan mamiyo kya ga loinirakpanina oidababu asengma malhanduna ngangba yamna hai mahagna police ta oidaba phong kya haijanduna Vikran mangkhiba sida mahakari gumamta khangda haijalami police na Rakhi da singnaba khara di pogi adubu masigi sabsab evidence amata leitabanina wahang hanglama matungda Rakhi bu thadoraki nakan amaromdana sudrasa amadi kapil na police na Rakhi ka kotana wahang hangkhre haibagi pau phangkhre masina makhoi ani da akiba amadi pokhalli karigumba policing asna wahang jaja hangjanduna Rakhi bu namduna asengma sumadu haidok hankrabadi makhoi ani susoiduna da satagan haibasi makhoi ani na khangi masigi akibasi leibana makhoi ani na Rakhi hatokrase haina khanarami masidagi makhoi ani na anoba plan ama yale Vikran hatkibagi nungaiba phongtokpu ina party masa ama pangthokse haina kapil na Rakhi da haudoragi Rakhi na su party se pangtholase haibasi da yare sudrasa kapil amadi Rakhi farmhouse amada party se pangthogi numit asida makoi ahum asi yusu yamna thagi adubu sudrasa amadi kapil di masagi control ngamgadaba sangna yu asi thagi karigoma yu asi henjina thakselurubadi makoi anina pangthokadaba plan asi pangthokpa ngamloi haibasi makoi anina khangi adubu Rakhi di masigi idea si leitabanina yu pangthakta thakselami masagi control tawba ngamlaktaba matam amadi maron mari pharakpa matam asida makoi anina Rakhi bu thang athawa ama puthuраktuna makhori saram asida len thatle aduga thabak amadi puki sarukta su thang asina hansin thinjalle Rakhi mafam asimakta da sire masigi matungna makhoi anina Rakhi bu khaw amada hapsille aduga mafam asidagi 800 km lapna leiba Mirzapur gi nagwa umangna thadadana thamlamle thodok asigi horakpa matamda policing asigi asoiba khara leikhi makoina Rakhi da kupthana wang hangba wala wudagi case asi makhata na mari samdarakhibani adubu sudrasa amadi kapil da mehat asidagi nanthokuna chen ba haibasdi handaki matang study oithoktabani Vikran mangkhibagi case asi paikhalingai matam amadi Rakhi bu kupchen sendaringi matam asida Rakhi si na phangkhibani thodok asna policing asida asawu wahang ama hanghalagi madudi Vikran mangkhiba asiga Rakhi halamba asiga mari leinaramgadra Rakhi halam liba misak sing asina Vikran basu hatoklamgani haibagi singnaba kaya police na phawrami masidagi makoina Vikran gi aroiba phone location asi check tawraki haujikti makoina khangle April gi tang 15 da Vikran ga Rakhi ga sab manama mafam amada laiminai haiba asi aduga numit asigi athengwada Rakhi gi phone location asi masak khangdaba nupa amagi asibak sang phangkiba Saranpur tamna satkhi masigi finding asidagi policing asina singnaba ma poglakle makoina khalagi mamangda masak maming khangma ngamdre haiduna government official singna puloi khibna pa adu Vikran oiram mayai masidagi makoina asiba haksang adudagi evidence oinaba lausalauba mafi maron adu Vikran gi nupi da utuna yangali fising asi uruba matamnadi prasi mamitagi mapi chintaduna thamoi sokna kablaki haujikti policing asna poloi khiba haksang adu Vikran gi haibasi confirm tare Rakhi haliba mihat pasing asna Vikran basu hatpane haibasi policing asna khangle masidagi policing asna Rakhi gi call log check tawraki haujikti makoina Rakhi na yam toina wari sanaraman number ani thengnare Rakhi na ikon kona wari sanarama misak adugi maming Kapil Chauhan kawi haibasi haujikti khangma ngamle Rakhi gi phone asida switch off laikhiba mafam aduga Kapil gi phone asigi location asiga sam hanare masidagi policing asna Rakhi hatpada Kapil chenare haibasi khangma ngamle masigi clue si phangmadagi police na Kapil bu phare aduga interrogation sathaba hauragi Kapil da haidorakpadagi kari maramgi Rakhi halibno aduga masigi mastermind asina kanano haibasi mayek sena khangma ngamle haujikti policing asina Rakhi gi mihat asida men accused weriba sudrasa phare makoi ani na haidorakpadagi Vikran kamnam hat ki haibasi su khangma ngamlakhibani karigumba prasi gi mapuriba Vikran mangkhibagi case adu khara manung hanchana thiramlagadi Rakhi bu matang matam sana phaba ngamlamgani aduga magi thawai bu su kalamgani asigumba police ki section ba ward pa madi thausadaba kaya asna maram oiraga mi kya gi thawai manghalli adubu matang asida policing asna matang matam sana Rakhi na Vikran hatpane haibasi khanglamdaba asina hena fai
Maramdi, police na ahan ba interrogation tawba matamda Rakhi na Bikran hat pani khalamlagadi mahak soidna phakini. Aduga maga loinariba politician singna mahabu soidna bel lauthokiba yai. Asigumba samaski mahik oiraba izat ki wafam ka shiloitana khanduna sel taliba misak asina magi hainavi si kaidonuna thadok loi. Kariguma mahai hinglamlabadi makha taba crime kya so mathang tholakpa yai. Bikran gi property si launaba honarakpadagi prasi amadi magi machasing phabu loina hatokiba yai. Maram asina mahak sikiba haibasi punamakki laibak phabani haina khalli. Mana tawjaruba phatraba thabak adugi mahik oina mana phangjabani. Migi phattanaba tawruba masana thangatkiba singjang aduna masada yansinduna sijabani. Crime haiba asidi marum abang haiba amata laite. Akiba madi isagi oijabada kahina ngaurakpadagi crime tawda akiba poglagte. Maram asina sudrasa amadi kapilna sen khara phangnagidamak Rakhiga punduna Bikran mo hatkibani. Aduga makoi ani police na phagadra kirakpadagi mikup amata khantaba tawduna Rakhi bu makhori jaram lendana hatokhibani. Thawdogasi thokdringai mamangdadi miyamna Rakhi gi punsi mahing achi yamna pamnai. Tawningmada taw saningmada cha reels phajaba thagatpa asna mahak asi perfect oi haina miyamna launakhi. Rakhi na social media asada kanana su khangma ngamloidaba maikhum ama upsalaga miyoi kyada langthakli haibasidi kanana su khangma ngamba natte. Manungna tinjang binipi esina masagi izat yononduna nupa kayadagi yamna basenpham ama khomgali. Masiragi fanglali basenpham asina fajarba dress ananba hotel amadi tongan mafam singda chatuna miyamna utchai rakhibani. Manipur dasu asikuma nupi kaya leitaba nate. Thailand, Bangkok amadi Southeast Asia ge tongan mafam singda koiba chatuna reels da heroine sariba nupi kaya miyamna masak soidana khanglamgani. Bikran gi tamthiraba mihat adugi dasadu taningdrabadi reels heroine singdagi lapna leinaba honabiu. Ngasigi oinadi matang asida loisanjargi punamakpu aroibo oina Mingselmanipurna khoiramjari.